India da supak sana Puthokliba Oxford ki vaccine United Kingdom da approve Toukhre. United Kingdom da Oxford University gi Jenner Institute na develop tauba amasung laibak asigi pharmaceutical giant AstraZeneca amadi India gi Serum Institute na kusam na duna pak sana Puthokliba COVID-19 laina ngakthoknaba mamal hongba vaccine ngasi UK gi regulator na emergency da sizinabagi ayaba pikre. Chadox 1 natraga Oxford vaccine hairaga khangnaba asigi aroiba tangka ki clinical trial gi data adu mamang sayol da pisin khraba matungda British Regulator Medicine and Healthcare Production Regulatory Agency MHRA na emergency da sizinanaba ayaba pikhibani UK da COVID-19 laina thokhaliba SARS-CoV-2 virus dagi ngakthoknaba vaccine approve tawribasi ngasigi asiga anirak subani sayol ahum henbagi mamangda Pfizer BioNTech ki vaccine su approve tawduna yamna tangai fadaba group singda kapthokpa hokre makoi ngarang ani suba dosu kapkhre Celsius degree -70 da transport tawdaba yadaba Pfizer gi vaccine ga yengnabada Oxford vaccine asi mamal yamna hongba amasung store tawbasu chumnagi freeze ta yaba maramna masina yamna hena khudong chagani hain thajari Oxford vaccine approve tawkhibasina vaccine asi yamna tekta kaidaba amasung virus tagi ningthina ngakthokpa ngammi haibadu takli dose ani kapkadaba vaccine asi yamna darkar taba misingda athuba matamda kapthokpa haunaba National Health Service NHS na honaragani haina sarkar gi Department of Health and Social Care DHSC na phongdokhi vaccine asi lagliba January 3 dagi yenthokpa hauragani amasung mathang chahi gi ahanba chayol kharada yamna thuna vaccine kapa haugani Laisat asi dagi nanthoknabagi damak vaccine asi aikhoi gi pambaini haina United Kingdom gi Health Secretary Matt Hancock na phongdokhi DHSC na thadokhiba warol amada regulatory gi maikei dagi recommend torokhiba adu sarkar na yare amasung Oxford AstraZeneca gi vaccine asi sizinanabagi authorize tawre haina phongdokhi vaccine asi masagi chahi 19 amasung mathakta leiba misingda kapthokpa yare vaccine asi tha taruk phawbadi chumnagi freeze ta Celsius degree ani dagi nipan fawgi manungda thamba yai haire vaccine asi mamal su hongba duga yamna laina paksana puthokpa yaba maramna COVID-19 laichat thengnabada game changer oirakani haina scientist singna haire India dasu Serum Institute na paksana puthokliba vaccine asina athuba matamda mi kayade yamna thina longnaganba novel coronavirus asidagi ngakthokpa ngamgadawri AZD 1222 natraga Chadox 1 and COVID-19 su kauba vaccine asi British sarkar gi oina 2 million chama order tawkhre lagliba March thagi aroiba saruk phawbada million nifu supply tawba ngamgani haina thajari nungsinabadagi mirolabi hatpata chenaba ama sibagi cherak laukthokre lo na high court na confirm tawkhigani trial court amana miyoi ama sibagi cherak pire haina laukthorokpa matamda high court na amuk confirm tawdriba phawba sibagi cherak piba lo na yade amade miyoi amabu trial court na sibagi cherak laukthokpa matamda 1973 gi CRPC gi matung inna miyoi amabu trial court na sibagi cherak piba confirmation tawnanaba high court ta refer tawgadabani CRPC gi section 366 clause 1 na high session court na sibagi cherak laukthokpa matamda proceeding adu high court ta thagani amadi high court na confirm tawdriba phawba sibagi cherak adu thabak oina pangthokpa yade amadi provision asigi close to na sibagi cherak laukthoroklaba miyoi adu high court na makha taba yathang lauktoktriba phawba jail custody da thamgadabani maram aduna trial court na cherak lauktoklaba miyoi aduna makha taba appeal tawdrabasu trial court ki verdict adu high court ki registry na refer trial oina lokhatuna hearing sathanaba division bench amada thamgani karigumba convict aduna appeal tawba pamlabade convict adugi appeal amade refer trial animak punsillaga punna hearing sathagani hearing sathaduna hanagi cherak adu confirm tawraba matungda thabakta onthokani Messi di coaching da pamjade sporting director role na hena pame Lionel Messi na mahak football management ke ngakpi haitraba malemda thabak tawwadage football gi director ama oibana hena dum pami hairaduna mahakti mana sanabadage potharaba matamda coach ama oinaba thorang tawba amata leitre sahi kuntraga humdoi faraba Argentine forward ase Barcelona ka tawnariba mahaki contract tha taruklonggi matam leiri amasung football world ase mahak na haukiba sahi kun asibu lelakliba mafam oiriba club ta mahak lengdana dumak leigadra natraga anauba challenge amagidamak midyeng thamlakadra haibadugi matangda question senari aihak coach ama oina isamang na uba tawde
ꯑꯩꯅ ꯄꯥꯝꯖꯕ ꯄ꯭ꯂꯦꯌꯔ ꯂꯩꯁꯤꯟꯅꯅꯕ ꯁ꯭ꯄꯣꯔꯇꯤꯡ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯀ꯭ꯂꯕꯇꯨꯗ ꯂꯩꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯃꯦꯁꯤꯅ ꯁ꯭ꯄꯦꯅꯤꯁ ꯅꯦꯠꯋꯥꯔꯛ ꯂꯥ ꯁꯦꯛꯁꯇꯥꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏꯈꯤ꯫ ꯌꯦꯃꯦꯟꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠꯇ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯂꯥꯟ ꯊꯣꯛꯂꯤꯕ ꯌꯦꯃꯦꯟꯒꯤ ꯈꯥꯔꯣꯝꯗ ꯂꯩꯕ ꯑꯦꯗꯦꯟ ꯁꯤꯇꯤꯗ ꯅꯧꯅ ꯁꯦꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯇꯣꯡꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩ ꯍꯦꯛ ꯃꯥꯡꯑꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠꯇ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 4 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤ ꯑꯃꯁꯨꯡ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤ꯫ ꯁꯔꯀꯥꯔꯒꯤ ꯄ꯭ꯂꯦꯟꯗ ꯇꯣꯡꯂꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯛꯄ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯇꯥꯔꯃꯥꯛꯇ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯇꯩ ꯃꯐꯝꯗ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯇꯥꯔꯒ ꯂꯩꯕꯗꯤ ꯎꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫